Lakhipuronline puthokjaba March ki tang 19 nongmaijing numit ki Khomjinba Pao tabirasi. Ahanbada maruiba Pao. Dima Asau jila gi Nipko da thokiba ising pipeline pokhaibagi thodokta miyoi ahum sire. Assam lengakna miyoi lak amada thabak pigani haikibagi makha chatharak poina miyoi lising kuntaruk henna thabak lorgani. Modutila thodoki matangda Justice Demand Committee na achumba while phangnanaba ekhoi punna leminasi haina phongdoragli. Maral lereba miyoi singbu phabinaba Jiribam BJP Mandal Mahila Morcha gi maigedagi phongdorakre amasung Sumang Lilada athingba thambiganu haina State Sumang Lila Council gi President M Purnima Silemana appeal tawragli. Haujik mapungoi bapau tabirasi. Assam gi Dima Hasau jila da leiba North East Electric Power Corporation Nipko da thokiba isingi pipeline pokhaibagi thodokta ngarang miyoi ahum sire. Kopili Hydel project ki khongjel yangna ising cheliba turbine pipeline pokhaiduna thokiba laibak thiba thodogaduda leiki draba miyoi ahum adu Assam gi Jorhat Tinsukia amasung Dima Hasau dagini. Leiki draba sing adudi contractual employee Dimaraj Johari, Deputy Manager Anupam Saikia amasung Manager Jayantia Saikia ni. Thodok asina maram oiraga thangnaba mafamsing ising ichaw mayok nakre aduga atay miyoi kharasu hojik phawba thiba phangdana leiri. Panba yai asiguma thodok asi umrang sugi manakta leiba Kopili Hydroelectric Projecta chahi ahum gi mamangda su thokre hairi. Assam lengakna miyoi lak amada sarkar gi thabak pigani haina thamkiba pandamadugi makha chatharakpa oina miyoi lising kuntaruk hena thabak lawragani. Hairiba thabak sing asigi advertisement thokre lakliba April gi tang 13 dagi hauraga online da application pisin bayaragani. Thokliba thabak sing adudi category 1 da accountant, cashier, junior assistant, LDA, stenographer na chingbani. Ahangba phamgi masing lising nipan chahunga kuntramathoi ni. Mahigi thakna BA pass tawbaga loinana yamdrabada thataruki computer certificate natraga diploma paigadabani. Category 2 the field assistant, fieldman, foreman, section assistant, soil conservation field worker, junior agriculture extension assistant asina chingbani. Ahang bafam masingna lising ahum chatruka marfu tarani. Mahigi thak higher secondary aduga laboratory assistant na chingba post kharagi oina higher secondary science pass tawbo oigadabani. Category 3 the driver gi ahang bafam gi masingna lising ama chamaga kunni. Mahigi thak metric pass oigadabani hairi. Hairi bathabak sing asigi damak online da application lausin bagi matam April gi tang 13 dagi May gi tang 18 phawba oigani. Masigi akupa marol www.sebaonline.org natraga www.assam.gov.in da changlaga phangani hairi. Kasargi Modutila gi thodokta Meitei nupi amagi ikai khumnaba mangkhiba thodoka mari lenana chatharakpa court ki thabak thoram kaya asida handak miyoi kharatamak laktuna tengbang bagi khongjang changsinba ubada aikhoina lingjel manadrabadi achumba phanglaroi haibagi mi paiba leire haina Justice Demand Committee for Modutila Rape Victim gi maigedagi wafam kaya phongdorakli. Hiramasigi matangda Justice Demand Committee for Modutila Rape Victim gi executive member oiribi Dr. Memchato na aikhoina chap manaba wakhalonda awa chaithengrangnibi inaw asigi achumba while fangnabagi damak aikhoi punna lepminasi habigi wafam miyamgi mafamda phongdorakli. Ngasi ina lepchiri base Silchar District Court ki mamangdani mayamna su khangiriba Modutila da mamang chahigi May gi thagi tarik mapana thokhiba yamna thamoi sokpa yamna nungaitaba nupi ama oina di yam pendaba thodogama egi inaw amada thokle inaw sigi sina mama uribani aduga loinana ine sina inaw duna halakpa matamda yamna thamoi sokpa paudumdo tamo matungda ine singna ima singna support tawgiba ine amasung imani hojik oiriba problem haibase ahanba matamda issue incident se oira matungda CSO mayamna organization mayamna pullaga akoigi ichani inawni icheni haibigi tawidaba help tawdaba yade hana mayamna phajana chongdukirami I thank you everyone for that. Tawigumba so
hojik nongmagi kesina chathara matungda oirakliba fidamsida yamna nungaitaba thamoi sokpa jamna frustration da chapagi type ta oide family gi oina di kai gino haidi ahan bada thodu su thokpa matamda mayam punama akoi mitai ama toibagi wakhanda mayam punama help tawdaba yade financially or targa su mentally or targa su tawramni but ngasi nongma chathara liba case ki matungda कोड है बस इधर मैम ना सुखांगे दुने डेट अमाई मतुंग डेट अमाई मतुंग डेट अमा मैम ना अहान बता उत्पी रंबा सपोर्ट तो ngasi अकोई खंगबंगम दे ngasi hearing अमा ले रमी तो इगुम मसुंग लाखलीबा family victim की family का लोइना ना अतोपा CSO अमा नी नतना अतोपा कराम ना सु ऐगी अकोई की victim की family दा mentally और financially support तो बसु लेते मरा मसीना ऐना हाइजरी बसे मिते इन पी अमा ओइना जामना पेन दबगी मोंग दा हाइबनी ngasi ऐ इनाव अमदा थोई बथौ दुक से अतोपा इनाव अमदा थो या हाइबगी करी छुदे अशिगुम्बा सिचुएशन मतंगसिगा अखोइना अमत तोइना पुन्न लेप्त्रबदी कनाना खगीदमक्ता लेपिगदबनो मयामदा अतोपा सोसाइटी मयामगी ममांगदा मेसेज पीरिबसिदि ओ अखोइगी मिते असिदि यूनाइटेड ओइदे अखोइगी मिते नुपार थोकप थौदोंग नुपीर थोकप थौदोंग एनी काइंड ऑफ हेरासमेंट अखोइना चमनाना लेप्त्रगदी कनाना लेपिदुइनो अदुना मिते नुपी अमा ओइना आइना मयाम पुनवा पुन्ना अमत ओइना मिते ओइबगी वाखंदा आइगी इनाव असिगिदमक्ता लेपियु physically lakpa ngamdrasu moral amasung financial support khara pibiu aina mayam da khut nonjaraga haijari handakta manipur gi wangjing tentha constituency gi manung chanbada leiba rakesh naurem amadi mahaki machil manau oiriba naurem tomal amadi naurem bilan gi ingkhol amada punna leiminariba yumani haukiba mars ki tang marida minungsi chendraba mioi kharana yummai tharamba amadi इमुंगी मारल मथुम कया महन ताखलम थौदोक अदुबो यूनाइटेड क्लब ऑर्गेनाइजेशन लखीपुर कासार असम की प्रेसिडेंट खाइदेम कांतना थमोय सोकना नुंगाइतबा फोंदोरगली असिगुम्बा तमथिबा थबक तौरिबा मियोय सिंग असिगी मथक्ता लेंगाकना मिटएंग थंबिदुना अहकबा चैराक पिफम थोकी हाइना लेंगा की पुकनिंग सिंगसिलकली Albert Einstein Institute of Pure and Applied Mathematics की प्रेसिडेंट डॉक्टर W मोतीलाल सिंह ना चलिबा थासी की तांग कुन हुंदोइदा मनु मतम चादना लेखितबदा लुपसिगी लुवांग संगबमदा लेबा ऑफिस दा लुप की वाइस प्रेसिडेंट डॉक्टर L इबोबिना मिफम अपु ओइदुना अवाबा फोंदोकपगी मिफम अमा ngarang thangje numitta pangthokre मिफमदा L दिलीप सिंह कब्रबम संजीव N मनihar Santana chingba loop ki member singna mahakna tawbirama thabak singtharaduna wangangki amadi leikhidraba thawaina lairamlenda ingna chikna leirunaba thongni jaki BJP Imphal West Minority Morcha gi Vice President oiriba Saddam Hussein gi yumda JDU gi worker singna changlaktuna phu cheiba tawkhiba miyoi singbu hojik phawba kari gi phabidribano haina phongdorakre Jiribam district ki Babu Parada leiba BJP ki office ta ngarang paumi singa unaba amada Jiribam BJP Mandal Mahila Morcha ki president A Aruna Devina Maral leiraba miyoi singbu hojik phawba kari gi phabidribano haina phongdorakre paumi singa unaba aduda Jiribam BJP Mandal Mahila Morcha ki General Secretary Moirangthe Malem Nganbi Devi amadi Jiribam Mandal Mahila Morcha ki General Secretary Y Ranjita Devi su sarujaki tugi eu ki pung nipan makhai taba matamda akhoi gi BJP की माइनॉरिटी इम्फाल वेस्ट की माइनॉरिटी मोर्चा की प्रेसिडेंट सदाम हुसैन की मयूमदा चंगलगा मागी इमुंग मनुंग फैमिली मागी मसा वाई संगदबी नुपी ममा मपा पुनमकु फुरगा सदाम मसा मक्सु हातनी हादना किहलंबा सिगुंबा मीजे करिगिनो होजिफोक्ता फाबिद्रिबा अदुगा अखोइगी बीजेपी दा सिलिबा मयाम से असिसे असिगुंबसे थोक्तनबा अखोइ SP दसु अखोइ हंजन हंजना हाइरिबा मीसे कल्पितसिंग से फाबिनबसु अखोइ हाइजाग्रबनी SP नसु नुमित मंगानी मतम पिरक्लबनी अदो होजिफोक्ता करिमता एक्शन लेते अखोइ होजे अखोइ उपाय लेते अदुना CM दा अखोइ मेमोरेंडम से थाजलगे ना अखोइ खल्ले अदो ऑनरेबल CM नसु हाइरिबा मीसिंग से अमतंग फाबिनबा अखोइ रिक्वेस्ट तौजरी Mahiroi singi porikha gi damak khallaga harau kumai lepinaba Manipur gi mahiroi loop tarukna leibak miyamda appeal tawkhiba duga mari leinana Sumang lila haibasi education amadi media ki saruk amani Sumang lila na miyamda kanaraba phazaraba wakhalon kya piri Sumang lila da athingba thambiganu haina
Manipur State Sumang Lila Council gi sanglenda ngarang thangje numita pangthokiba paugi mifam amada Manipuri mahiroi lup taruki mafamda State Sumang Lila Council gi President M Punima Silaimana phongdokre Manipur State Sumang Lila Council gi President Wajari B Punima Silaimana hangna press ki thongda wafam katang thamjari dudi sahi ani hena akoi pandemic maram morakanda Sumang Lila san chatlaktaba asina maram moga artist sing se atmatik awaba mayokna ba adu hojik lila se khara chatpa hore yaksang manungi madi kanogi pandemic sina khara komtharapa gam atung ina adu koi Sumang Lila haba sidi harau kumai hoina lobi badal tang ai lan gatra haina ai thamjaningi maramdi masdi part of the education part of the media sumaina thamjaningi aduga masreista akoi Sumang Lila Council si adi artist mayangi Sumang Lila don mayamna punchilaga semjaba adugumba apex body amani maram aduna Sumang Lila ge artist singi awaba se akoi apex body oijariba Sumang Lila Council na singna uba phangje maram aduna akoi masi harau kumai oina lobiganu aduna akoi lila se parikha tawringai amadi center manakta anakpada ila sanajaroi aduna akoi lila sisu yam sangna sanarjaga badaba nate nong pung ani khaktani lila amana stage sanagadoi basi asitangdi koi satra isa singna harau kumai thingi haidana harak pasida akoi lila kangbu sijamna nungai ta bawa awaba nangjare aduga koi ta singna hagadi ate singjigi su masa masu mayam masu makoi su parikha thagadori bani adu parikha thaba sida mama mapana sen thokdrabadi sak chara helaga parikha thaba su awaba ma oigani maram maduna koi Sumang Lila se adum sa singi mafamda request tawjari akoi Sumang Lila se chachage sanajage aduga center manak nakna sanajaroi lila ani parikha tawringai ai class tawringai matamda lila sanajaroi akoi artist sing lila chalhanbiu natraga di timati awaba mayok na artist namak siba taraba matang oisil maram dunai chasing satra singi mafamda imana Sumang Lila Council President naman oina request tawjari Aroibada maruiba pau amukhanna Dima Hasau Jilagi Nipko da thokiba ising pipeline pokhaibagi thodokta miyoi ahum sire Assam lengakna miyoi lak amada thabak pigani haikibagi makha chatharakpa oina miyoi lising kuntaruk hena thabak lorgani Modutila thodoki matangda Justice Demand Committee na achumba wail phangnanaba aikhoi punna leminasi haina phongdorakli Maral lereba miyoi singbu phabinaba Jiribam BJP Mandal Mahila Morcha gi maigedagi phongdorakre amasung Sumang Lila da athingba thambiganu haina State Sumang Lila Council gi President M Punima Silaimana appeal tawrakli Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare